अहानबदा यamna maru paw am of the thamjage Mizoramgi Electionda Manipur Thugainaba Sinbada Yaokhiba Zoram Thanga Maithihwre Mamang thagi tareta pangthokiba Sydney Phuleba Mizoram State Assembly election gidamakta fal ngasi lauthokre lengak pairiba Mizo National Front MNF T Regional Party singna punsinarga semba Zoram People's Movement ZPM gi khutta sauna maithiba nangle loinana Chief Minister Zoram Thanga su Aizol is Wanda Zoram People's Movement ZPM gi mire lanthang sanga gi makuta Maithihwre aduga Deputy Chief Minister to Narsu ZPM gi candidate Sohana Mogi makuta Maithiba nangkre ngasi haidokiba election gi folda ZPM na sit kun gatarit phangduna absolute majority phangbang ngamkre loinana ZPM gi chief ministerial candidate oiriba hanagi IPS officer Laldu Homasu mai paktuna chief minister oina thubada wasak loduna no balengak ama semlaba yai haina pau asina makhatari Chief Minister Zoram Thanga gi Mizo National Front gi oina de sitara dagi hena phangbang amdre hojik phawada oiriba election gi phalasina maram oiraga Mizoram da Zoram People Movement absolute majority phangduna anoba lengak semlagani amarom da ngase yukpung nipan tabadagi haukiba vote masing thiba sida ngarang haidokhiba Madhya Pradesh Chhattisgarh amadi Rajasthan da majority seat phangkiba BJP na seat ani dagi hena Mizoram da ka pangamdri aduga mathang update asna Kuki zogi lamda PAMBEINA LUCHINGBA UNLF ki designated camp sing THAMBA YAROI HAIRIBASI manipuri manungda Kuki zogi lam KADAIDA LEIBAGE TOMBI Kuki singna Kuki zogi lamda PAMBEINA LUCHINGBA UNLF ki designated camp sing THAMBA YAROI HAIRIBASI manipuri manungda Kuki zogi lam KADAIDA LEIBAGE mek sengna haigadabani Manipur gi Chief Minister N Birena illegal immigrants sing Manipur sangsilakpa thingsi drug puthok pusin tawba thingsi reserve forest sing kokthok tuna poppy plantation tawba thingsi haina hairibasi ngasi gi amadi tungi mirol gi damaktani haina Shiv Sena Manipur gi President M Tombi na phungdokre Wafam asi Babura da leiba Shiv Sena Manipur gi office ta pangthokiba paw impham amada mahakna phungdokibani mahakna makhata na hai me gi tang ahum dagi ngasi December gi tang mari phawba sida Kuki singna mafam kaya da mitei singbu kai hoduna irang sagana hona baleptri khongthang kaya da mioi kaya gi thawai laukhre yum kai kaya maina tumna thadokre labuk ta thabuk sudana leijaba lomi singda nongmai kapsen dona ki han khanghan bagi hendoraktuna state force amadi central force phawba Kuki militant singna hatkre Kuki singna saungle base atai karisuna te umangwamang kokthok laga popi thabada Chief Minister N Birena thingba pirak padagini Kuki singna hojik sa tharikliba lan ase Chief Minister N Biren gi mayokta sa tharakpa lanni makhoina pamliba ase Manipur leiriba mitei sing ase tumnaba hatlaba Manipuri makhoina lausinduna makhoigi kuchabi oiba central force kharga manarga paksanna popi pambi thage drug carbar tawgi haibani makhoina mangjaramba manglan ngasidi mangphangno kidre maram aduna makhoi hojik kangaunare haukibana haukre hojikti wakhan munna khanthaba matam haibadu yaure Manipur gi thugairaga Kuki zolen ama semgani hairibasi oiroidaba manglan amani hana sunaba laman khumnaba Manipur da tangdu leitaba ama purakpa kaidawnungda ngamloi maram aduna hingsa gi wakhan thaduk lasi haina somhakna makhata ki aduga mathangi update asna fighter thonawjam bambam na world champion oiba ngamkhre Russia gi fighter Marut Kusnetpu da supnata gi second kun gatareta maithiba piduna India gi mahut sinduna state asigi fighter thonawjam bambam world champion oiba ngamkhre ngarang numdang Russia gi konung Moscow da pangthoki betram ngasuba international federation gi world cup da bambam na leibak adugi pro fighter Marut Gusen Nopu ahanba round gi supnata gi second kun gatare tamaithiba piduna world champion oikibani KG 83 ki category asida Manipur gi lemjani ngai weraba sanaro asina malemda ma ki lambi leitre haiba utpangam khiba asida maikai kya dagi thagat papongdok narakli panbei pro fighter 52 gi record leiraba fighter asi world championship asi yaunaba khalaklaba su yumthung changduna ngayon bimana championship asi gi satok sasin gi ticket kakpa ngamloidaba maramna saruk yaroidaba gi film da leirambadagi electronic media house amana akhanana pawdam ama thamkibadagi maikai kya dagi miyamna selgi tengbang piraktuna mahakna championship asi saruk yaba ngamkibani video si loidri phawa yengbibagi damakta mayam pumnam pu amuk hanna online Manipuri YouTube channel gi maikai dagi adombu thagat phongdok sari anob update ki damakta channel asipun kusibitna subscribe to bidamu thank you